ꯄꯣꯛꯄꯗꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯅꯖꯔꯛꯇꯕ ꯃꯪꯒꯣꯟꯖꯥꯎ ꯑꯩꯁꯦ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯁꯤ ꯊꯣꯔꯛꯉꯩꯗꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯅꯔꯦꯅꯦ ꯀꯝꯄꯦꯅꯤ ꯑꯣꯏꯔꯦ ꯅꯝꯕꯔꯒꯁꯤ ꯑꯣꯟꯗꯨꯅ ꯇꯧꯔꯛꯂꯤꯅꯦꯁꯦ ꯃꯥꯅ ꯐꯔꯛ ꯇꯥꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯃꯁꯤꯗꯤ ꯁꯨꯝꯗꯧꯅ ꯍꯦꯛ ꯃꯨꯊꯠꯄ ꯃꯈꯣꯏ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯃꯦꯠꯂꯤꯗꯨꯕꯣ ꯃꯨꯊꯠꯂꯤꯝꯅꯤ ꯀꯔꯤꯅꯣ ꯃꯨꯊꯠꯂꯤꯅꯦ ꯑꯩꯗꯤ ꯑꯩ ꯍꯦꯛ ꯎꯕꯒ ꯐꯣꯟ ꯃꯨꯊꯠꯂꯤꯝꯅꯤꯅꯦ ꯏꯕꯦꯅꯤ ꯐꯣꯟ ꯃꯨꯊꯠꯄꯕꯨ ꯃꯣꯔꯣꯛ ꯃꯦꯠꯄꯗꯧꯅ ꯃꯦꯠꯄ ꯍꯧꯅꯕ꯭ꯔꯣ ꯃꯦꯠꯄ ꯀꯟꯃꯟꯕꯗꯒꯤ ꯐꯣꯟ ꯑꯃꯁꯨ ꯌꯥꯗꯗꯨꯅ ꯂꯩꯔꯤꯗꯨꯅꯤ ꯊꯕꯛ ꯆꯤꯜꯂꯕꯗꯤ ꯌꯥꯝꯅ ꯃꯥꯅ ꯇꯧꯔꯛꯏꯅꯦ ꯌꯥꯝꯅ ꯃꯥꯅ ꯇꯧꯔꯛꯏ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ ꯁꯦꯡꯅ ꯈꯨꯝꯅꯁꯤ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅꯅꯦ ꯎꯅꯥ ꯂꯦꯡꯕ ꯌꯥꯕ ꯍꯧꯅꯗꯦ ꯅꯪꯁꯤꯗꯤ ꯚꯥꯞꯇꯤ ꯐꯔꯤꯍꯦ ꯑꯗꯨꯝꯅꯅꯦ ꯉꯥꯎꯁꯤꯟꯅꯗꯅ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯅꯨ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯀꯗꯥꯏ ꯐꯣꯟꯗꯨ ꯄꯤꯔꯛꯑꯣ ꯐꯣꯟꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯐꯣꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ 이베니 ꯐꯣꯟꯗꯣ ꯐꯔꯛ ꯇꯥꯔꯛꯏꯕ ꯃꯤꯗꯣ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯕ ꯑꯁ 이베니 ꯅꯪꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥꯕ ꯃꯁꯛ ꯈꯪꯉꯒ ꯀꯩꯗꯧꯅꯗꯧꯔꯤꯒꯦ ꯑꯩ ꯇꯥꯈꯤꯅꯤ ꯃꯇꯥꯗꯧꯅ ꯍꯨꯔꯥꯟꯂꯅꯥꯗꯒꯗꯤ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯦꯀꯣ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯗꯕꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯇꯧꯕꯕꯨ ꯌꯥꯝꯅ ꯉꯝꯃꯤꯅꯦ ꯍꯦꯔꯥ 이베니 ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯁꯝ ꯑꯗꯣ ꯈꯨꯗꯥꯡꯅ ꯌꯦꯠꯂꯒꯅꯦ ꯃꯔꯨꯗ ꯀꯣꯛꯅ ꯐꯣꯏꯗꯠꯀꯦ ꯅꯠꯇꯦ ꯁꯦ 이베니 ꯑꯃꯨꯛꯇ ꯇꯞꯊꯒꯣꯅꯦ 이베니 ꯅꯪꯕꯣ ꯇꯞꯊꯕꯒ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤꯅꯦ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯒꯗꯕꯅꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯅꯤ ꯈꯪꯍꯜꯂꯒꯦ ꯀꯌꯥꯗ ꯊꯧꯅꯥ ꯂꯩꯈ꯭ꯔꯕ ꯅꯨꯄꯥꯅꯣꯅꯦ ꯃꯁꯥꯁꯤꯗ ꯃꯔꯥ ꯂꯩꯔꯦ ꯈꯪꯂꯕꯁꯤ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯗꯥꯆꯨꯡꯕꯤꯗꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯣꯟꯁꯤꯡꯁꯦ ꯍꯦꯛ ꯊꯣꯔꯛꯉꯩꯗꯒꯤꯅꯦ ꯂꯝ ꯍꯦꯟꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯇꯣꯟ ꯊꯣꯛꯑꯦ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯑꯃꯨꯛꯇ ꯅꯤꯌꯦ ꯇꯥꯅ ꯐꯝꯃꯣ ꯍꯥꯏꯕ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥ ꯂꯩꯔꯕꯅꯤ ꯄꯥꯈꯪ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯕꯅꯤ ꯍꯥꯏꯕ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯌꯥꯏꯅꯦ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯒ꯭ꯌꯥꯟ ꯂꯩꯕ ꯃꯤꯒ ꯁꯥꯔꯤꯅꯦꯁꯦ ꯑꯩꯗꯤ ꯑꯄꯪꯕꯤꯅꯤ ꯊꯦꯝꯂꯒ ꯁꯥꯕ ꯇꯣꯛꯆꯈꯤꯅꯤ ꯍꯥꯏꯗꯅ ꯈꯗꯛ ꯇꯧꯔꯤꯅꯤꯅꯦ ꯇꯧꯔꯤꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ 이베니 ꯅꯪꯁꯦ ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯔꯛ ꯇꯥꯅ ꯐꯣꯟ ꯔꯤꯡ ꯂꯥꯛꯏꯕꯗꯣ ꯀꯝꯄꯦꯅꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯅꯤ ꯁꯦ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯁꯦ ꯑꯣ ꯀꯝꯄꯦꯅꯤ ꯑꯣꯏꯔꯦ ꯑꯗꯨ ꯉꯁꯥꯏꯅ ꯀꯝꯄꯦꯅꯤꯅꯦ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯍꯥꯏꯒꯦꯗꯅ ꯇꯧꯔꯤꯉꯩꯁꯤꯗ ꯂꯥꯛꯄꯅꯤ ꯍꯦꯛꯇ ꯍꯥꯜꯂꯦꯕ ꯀꯝꯄꯦꯅꯤꯗꯣ ꯃꯁꯝ ꯐꯣꯏꯔꯨꯔꯣ ꯆꯠꯂꯣ ꯃꯣꯏ ꯕꯕꯥ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯄꯩꯁꯥꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯅꯪꯗꯤ ꯉꯁꯤꯗ ꯈꯪꯂꯤꯕ꯭ꯔꯣ ꯉꯥꯏꯈꯣꯅꯦ 이베니 ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯤ ꯈꯔ ꯆꯪꯂꯛꯄ ꯎꯏ ꯈꯨꯗꯣꯝꯕꯤꯒ ꯌꯥꯝꯅ ꯊꯤꯜꯂꯤꯅꯦ ꯉꯁꯤꯁꯦ ꯅꯥꯇꯣꯟ ꯆꯣꯡꯕꯁꯤꯗꯅꯦ ꯍꯩꯃꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯅꯦ ꯃꯣꯏ ꯕꯕꯥ 이베니 ꯅꯪꯁꯤ ꯑꯀꯤꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯗꯧꯔꯤꯕꯣ ꯃꯌꯥꯝ ꯁꯣꯝꯗ ꯁꯪꯒꯣꯏꯔꯣꯝꯗ ꯂꯦꯡꯁꯤꯟꯁꯦ ꯃꯌꯥꯝꯁꯤ ꯁꯪꯒꯣꯏꯔꯣꯝꯗ ꯍꯥꯏꯗꯨꯗ ꯁꯪꯒꯣꯜ ꯑꯣꯏꯅ ꯃꯥꯜꯂꯨꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯪꯒꯣꯜꯔꯣꯝꯗ ꯂꯣꯏ ꯆꯪꯈ꯭ꯔꯦꯅꯦ ꯑꯩ ꯍꯥꯏꯒꯦ ꯃꯌꯥꯝ ꯁꯪꯒꯣꯏꯔꯣꯝꯗ ꯍꯥꯏꯕꯅꯦ ꯁꯪꯒꯣꯜꯔꯣꯝꯗ ꯍꯥꯏꯕ ꯅꯠꯇꯦ ꯁꯪꯒꯣꯏꯔꯣꯝꯗ ꯁꯪꯒꯣꯏ ꯑꯗꯣꯝꯗ ꯂꯦꯡꯁꯟꯕꯤꯌꯣ 이따오 mahꯧꯁꯥꯗꯤ ꯑꯣꯖꯥ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤꯗꯣ ꯏꯇꯥꯎ ꯀꯔꯤꯅꯣꯗ ꯏꯇꯥꯎ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯎꯕꯗ ꯈꯨꯔꯝꯅꯔꯝꯂꯤꯅꯤ ꯏꯁꯣꯔꯒꯤ ꯍꯦꯛ ꯉꯝꯊꯪꯗ ꯑꯣꯖꯥ ꯒꯨꯔꯨ ꯂꯩ ꯍꯥꯏꯗꯔꯤꯕꯅꯤ ꯏꯇꯥꯎ ꯑꯁꯨꯛ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯑꯣꯖꯥ ꯍꯥꯏꯕ ꯁꯤꯟꯐꯝ ꯇꯧꯖꯔꯤꯕ ꯃꯪꯒꯣꯟꯖꯥꯎ ꯑꯩꯁꯦ ꯏꯇꯥꯎ ꯃꯥꯅꯤ ꯏꯇꯥꯎꯗꯤ ꯑꯁꯦꯡꯕ ꯑꯣꯖꯥꯅꯤ ꯏꯇꯥꯎ ꯇꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯣꯖꯥꯅꯦꯅ ꯈꯪꯅꯔꯤꯕ ꯑꯗꯨꯕꯨꯅꯦꯍꯦ ꯀꯩꯗꯧꯔꯨꯕ ꯏꯇꯥꯎ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯏꯇꯥꯎ ꯑꯣꯖꯥ ꯑꯩꯕꯨ ꯑꯣꯌꯥ ꯑꯁꯨꯝꯅꯒ ꯍꯥꯏꯅꯔꯦꯅꯦ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯑꯣꯖꯥ ꯍꯥꯏꯕꯁꯤ ꯍꯩꯇ꯭ꯔꯕꯔꯥ ꯍꯥꯏꯕ ꯑꯣꯖꯥꯕꯨ ꯑꯣꯌꯥꯗ ꯑꯣꯟꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯉꯤꯕꯁꯦ ꯏꯇꯥꯎꯒꯤ ꯑꯣꯌꯥ ꯍꯥꯏꯕꯗꯨꯗꯤ ꯈꯔꯕꯨ ꯐꯔꯤ ꯑꯩꯁꯦ ꯏꯁꯣꯔꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯦꯁꯣꯒ ꯍꯥꯏꯗꯅ ꯂꯛꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯃꯤꯒꯤ ꯁꯤꯇ꯭ꯔ ꯌꯦꯡꯕ ꯇꯥꯏꯇꯜ ꯄꯤꯕ ꯍꯩꯈ꯭ꯔꯕ ꯂꯩꯕꯥꯛꯅꯤꯅꯦ ꯁꯥꯎꯕꯤꯔꯨꯅꯦ ꯏꯇꯥꯎ ꯆꯨꯝꯃꯤ ꯏꯇꯥꯎ ꯆꯨꯝꯃꯤ ꯃꯥꯏ ꯑꯣꯟꯁꯟꯅꯔꯤꯉꯩꯗ ꯈꯔ ꯐꯩꯅꯦ ꯇꯨꯡ ꯍꯦꯛ ꯑꯣꯟꯊꯣꯛꯈꯤꯕꯒ ꯁꯤꯙꯕ ꯇꯥꯏꯇꯜ ꯄꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯇꯥꯎ
ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯑꯃꯅ ꯏꯇꯥꯎ 하이비요 이따 하이비요 ꯍꯧꯖꯤꯛꯀꯥꯜꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯁꯥꯊꯤꯔꯤꯕꯕꯨ 이따 ꯏꯃꯥ ꯏꯄꯥ ꯑꯅꯤꯗꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ 이따 ꯏꯃꯥ ꯏꯄꯥ ꯑꯅꯤꯗꯤ ꯃꯤꯠꯅ ꯎꯕ ꯖꯣꯀꯔꯅꯤ ꯍꯥꯏꯕ ꯉꯝꯕ ꯌꯥꯎꯅꯔꯕꯅꯤꯅ ꯏꯇꯥꯎ 나디 뭐고이기 맘이다 마마 바부 조커로 오이나 우러봐고 또. 나디 그리술 레이트는 칼라봐 크리스나 ꯖꯣꯀꯔ ꯑꯣꯏꯅ ꯎꯔꯕꯅꯤꯅ ꯏꯇꯥꯎ ꯅꯨꯡꯁꯤꯗ ꯏꯇꯥꯎ ꯃꯇꯝ ꯑꯃꯒꯤ ꯃꯩꯇꯩꯁꯤꯡꯅ ꯆꯠꯅꯔꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯍꯧꯅ ꯂꯣꯟꯆꯠ ꯄꯨꯝꯅꯃꯛꯇꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯃꯥꯡꯁꯤꯜꯂꯛꯂꯦꯅꯦ ꯏꯇꯥꯎ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯃꯣꯔꯦꯜ ꯄꯨꯝꯅꯃꯛ ꯃꯥꯡꯁꯤꯜꯂꯛꯑꯦꯅꯦ ꯏꯇꯥꯎ ꯑꯅꯧꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕꯗ ꯁ꯭ꯀꯨꯜ ꯌꯧꯔꯛꯀꯗꯕꯅꯤ ꯅꯪꯗꯕ ꯑꯣꯖꯥ ꯑꯃꯠꯇ ꯁ꯭ꯀꯨꯜ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯁꯤꯗꯤ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤꯅ ꯅꯪꯅꯕ ꯀꯣꯏꯔ ꯆꯠꯄꯤꯔꯒ ꯂꯣꯏꯔꯦꯗꯅ ꯅꯨꯄꯤꯗꯨꯁꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯃꯥꯅꯤꯅꯦ ꯆꯥꯛ ꯏꯁꯤꯡ ꯀꯀꯥ ꯊꯣꯡꯕꯒꯤ ꯊꯕꯛꯁꯦ ꯃꯃꯤ ꯑꯃꯇ ꯇꯥꯗ꯭ꯔꯤ ꯑꯗꯤ 이보ꯆꯧꯕꯁꯨ 우대 이보ꯆꯧꯕꯗꯨꯕꯨ 그다이다 ꯆꯠꯈ꯭ꯔꯕꯅꯣꯅꯦ 이보ꯆꯧꯕ 이봉호 저봐 ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯂꯤꯕ ꯑꯁꯤꯒꯨꯝꯅ ꯆꯠꯂꯕꯗꯤ ꯌꯨꯝꯕꯥꯟꯁꯦ ꯅꯨꯡꯉꯥꯏꯗꯧꯔꯤꯗ ꯂꯨꯈ꯭ꯔꯗ ꯃꯪꯒꯣꯟꯖꯥꯎ ꯌꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯐꯔꯦ ꯆꯥꯛ ꯆꯥꯗꯅ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯄꯨꯡꯁꯤꯁꯨ 8 ꯇꯥꯔꯦꯅꯦ ꯃꯣꯏ ꯕꯕꯥ ꯃꯣꯏ ꯕꯕꯥ 마저 뭐 호베 까리노 하요 ꯄꯨꯡꯁꯦ 여ꯧꯔꯦ 8:30 ꯅꯪꯗꯕ ꯌꯥꯗꯕ ꯆꯨꯝꯃꯦ 8:30 ꯅꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯩꯗꯤꯅꯦ ꯆꯥꯗꯅ ꯆꯠꯂꯒꯦ ꯑꯗꯨꯒꯅꯦ 이봉호 ꯆꯧꯕꯗꯨꯗꯤ ꯉꯁꯤꯒꯤ ꯂꯦꯟꯅꯅꯕ ꯀꯩꯅꯣ ꯈꯔ ꯁꯦꯝꯂꯒꯅꯦ ꯄꯤꯖꯔꯒ ꯁ꯭ꯀꯨꯜꯗꯣ ꯆꯠꯍꯟꯈ꯭ꯔꯣ 이봉호 ꯆꯧꯕꯒꯤꯕꯨꯗꯤ ꯌꯥꯔꯅꯤꯌꯦ ꯅꯨꯄꯤꯁꯦ ꯂꯩꯕ ꯎꯗꯦ ꯍꯥꯏꯔꯗꯤ ꯆꯥꯛꯇꯣ ꯀꯣꯛ ꯂꯣꯏꯊꯣꯛꯄꯤꯔꯝꯕꯁꯨ ꯃꯌꯥꯕꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝ ꯕꯥꯟꯅꯔꯒ ꯅꯨꯄꯤꯗ ꯁꯨꯝ ꯉꯥꯏꯗꯅ ꯂꯩꯊꯣꯛꯄ ꯑꯩ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤꯗ ꯉꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪ ꯌꯥꯛ ꯆꯞ ꯃꯥꯟꯅꯅ ꯑꯌꯨꯛꯇꯒꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯕꯛ ꯂꯩꯕ ꯑꯁꯤꯒꯨꯝꯅ ꯅꯪꯒꯤꯁꯨ ꯂꯩꯔꯦꯗꯣ ꯃꯈꯣꯏ ꯕꯕꯥꯒꯤ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯗꯨꯗꯒꯤꯅꯦ ꯑꯩꯒꯤꯅ ꯍꯦꯟꯅ ꯂꯩꯔꯤꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛꯁꯦ ꯆꯠꯊꯣꯛꯂꯨꯔꯦ ꯍꯥꯏꯕꯅꯤꯅꯦ ꯈꯣꯡꯎꯞꯇꯨꯅ ꯀꯗꯣꯝꯗ ꯅꯣꯟꯅꯁꯦ ꯍꯥꯏꯃ ꯀꯥꯞꯁꯨ ꯊꯥꯗ꯭ꯔꯤꯅꯦ ꯀꯥꯕꯛ ꯇꯩꯊꯣꯛꯑꯒꯦ ꯁꯤꯃꯉꯥꯏꯗꯅ ꯁꯝꯖꯤꯠꯇꯨꯅ ꯑꯃꯨꯛ ꯀꯗꯣꯝꯗ 시다 레이래. 자이 하나 묵다. 자이 힘들 로션게. 야래. 굿네 했다. 해봐. 까리노. 어때 까리기노 하봐. 아이는 대박 레이드는 호베 낭나 호나바시다. 마코이 바바수 낭 하우라로 마다곰나 까리기노 없니. 아이는 하이게도 와시 마나 하이드는 레이래네. 뿡제 마pan 마카이 따도래 하이바. 마pan 마카이다 하고다바 대박디네. 마pan 마카이 따드링에다 마팜도 통보 따바니. 오이네 아두니네. 아이는 프라밥 낭나나보 호너립세. 아이기디 마코이 바바나 와비루누. 세 마pan 마카이 따가다바 카레 와리다나 낭나부 satlaga lore. 하이 ngaikon hei. 뿡 마pan 마카이 낭나부 sat가도르비시 낭라 아이라. 아무도 하이네 낭고. 세 다저다가네. 세 마돈시 옌. nga시디 마발람기 미오이 그야수 야고도리바. 로이레드나 떠우립시디야. 아이는 묵네 프라프라 할레이시디네 마코이 바바 nga시디 슈티 라우로 윰마세 상비호로 나 하이게나 락바네바 스포츠의 싱치나 마통마람 아마따 강대 뽕짜이 자리 까리노 어떤 티라미시보 뽕짜이 자리 와니 아이 까리수 어때고 해 버거반 nga시디 뚜에드나 타박 땄빠 소이드레 야 nga시노 뭐 같은 내 타박 가드라가 타박 땄바 홍나데다 이베니야 플리즈 세 ngasi nangi thabak to le po ba ai gi se arubani hayeng woni nangi du chatlo aga nati makhoi ba babu ngaura bro tati matam lep khaba meeting du bu hayeng ai ga sangba yeng laga chatpa ya ga daro tati miron do khare lonbi yo nati mironi ne beni please beni afaba thabak ama lakpa dane yai khai thingai ba pi ba chani hai ba do makhoi ba bani ai chani oi do ta chum lakla bane nati ai se nangi chani wa chani adu sune karam ba chani no hai ba dane amu ba chani ai ibeni ai bu kuchu gra mu ye dino sitri mi nangi se ngasi se tawa yam nungai roi dori bu ai sune ngachi se tawa yam nungai roi dori ko ai kadom dano ai gi phone dara hai phone la isi tar nangbo ai gi dana ti ba khoi ba gi dane ai gi dane kra hello
마네. 사무모 공 여래. 근데 사무모 공 강들어 보낭보. 또. 아두 여래. 제 미닛 따라 먹기면 내 여러 아니야. 한다키 시디 아이기니네. 할로. 마네. 아이 이베니네. 오토동이. 하야이 오토동을 말로 또 보면 하이드나. sorry. 오토 나띠에. 아이나 동이버세. 까이노니 미기를 야우버네. 아두기부디 ngasaina 돌아버니다. 네트워크시 ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ. 오이드방 한곳에 네트워크 누가겐더버니고. 미 딱이니 미. 호이네. 소이드나 다른 따리 또. 아도 꼭 무털로드나. 무털로네. 시수 방물로 야되네. 까리 폰다노 못되네. 베라게 보니. 못그래. 까리 하우지키두부 마코이 바바나 파락 따라 이디 까리기노. 로나 하이버수 나띠. 콘다네나 뱅문동네 하우르다나. 에이 그이노 헤이 네트워크 야두고 만나 만저니. 오이드부디 파전에 앙리네 꼬는 좋아. 마코이 바바수 ngasa이 사무무 공 여러미두니. 하이 뿡시디 따라따름래더나. 로이레 하이디 하이 망곤자우 약 로이레 하이 한덕기 심어디네. 베만낭 휴약 수품시 하이비두니. 마시 뿜나 마세 마코이 바바나 토한 망악더니. 아이나 토할리바. 마시디네 콩쿠체 참 해긴 폭락에 해까빠 치이고 뭐 좀시다네 레이도 차룩부디네 아이다 꼭 짝짝하게 하이마 사크린 하이 이베니야 까다저 논 하이 능 찰립도 보 아이마 하이 이베니야 짝크린 해마시 보 마파나 सरकार기 스쿨기 오자 마차두나 프라이빗 스쿨기 사트라 아니세 람너러버수 까야데 낚신나크라바 이따 아이나 까리 히샵노 깐나 바비리도 있다 이따오니드나 판비유 이따오 이따 어디 오자기 신품 다독라가 까르바르오이나 아무 떠오라브라 하이나 칼루람니니 있다 까다이데긴 어디 이따오 까르바르기 미 하이버시디 동안버니 아이고 뭐나까 까르바르 떠오버 야포나테 데이터 있다 하우직 맞담다 사카기 스쿨 싱가시기 비반부 그럼 떠오리게니 있다 사트르 마싱데기 오자기 마싱나 현베 스쿨 얌나 레이레 보이터 까리 하이바 있다 사트르나 트랑가 오자나 군트라 앙앙 뭐멈다 오자 아니 동요 어두다 땀방강싱두디 렘나 망나로 해 있다 오자 마얌두나 옴신누나 딱바다 있다 아따 해또 있다 능시다고 마땀마마기 임팔서 나시디 오이드레도 아두부디 자히 카라 아시다 까야도 온 크러버노네 있다 아이코이네 콜레지 가랑가이 사이클 동두나 짠나람이 시니마 홀 까야다 사이클 셋 까야 라이더람바 옴나막 나시디 까다이다 sakra 사이클기 모हु타 모토르 바이크 까야나 모हु트 신크레 있다 릭소기 모हु타 오토르 릭소네 신크레네 있다 타이네가 호식 얌나 케다리네 있다 타이네기 하이르게네 있다 아이고 닝생각밤을 내리네 해 까리 오이람노 있다 에라 알라만 싱나 브린다본 zat크르버디 로이레 아무 칼라라 로이 하이두나네 깜나 라우나람이 하이네 있다 오이레 아이수 어둠나 따이네 있다 마땀 누기 람비 통 바오 파우나너버 밤바이 짠너버 가리기 피범싱 아두다디 아무 칼라라 로이 바오 파우나라 로이 하이두나 레호버 마사 마수싱 아시나 프레임 폭라두나 깜나 라우나버 마사나 따바니네 있다 아도디 있다 하우식디 마탁다 샷 있다 모바일레 이빠 싸우라바 프리티비에시 이뭉 아마고 칸나리아다네 있다 아도 있다 허지깔시부 까리 있다 허지깔시디 아따이 아마타 까나드레 해 있다 아두나 람진 야우리 있다 사히 얌람리나 베테랑기다 따르네 있다 아둠나 하이르바수 까이데 아이코이세 베타란 오이라바니네 mahausa isposta itaudi thawai yamne yauri heba ai khangi mahausa gi adumna lamjin yang chin bidi ngamlam laroi do ita haujik ne hena yang silam ni ne ta kalinu ni ta nati haujik ne hena yang ni chili haru sibo ai khoi na khoi se
ꯄꯥꯡꯒꯜ ꯊꯧꯅꯥꯁꯦ ꯈꯔ ꯃꯈꯩꯗꯤ ꯍꯜꯂꯛꯂꯕꯅꯤꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯁꯩꯅ ꯌꯩꯗꯨꯅ ꯆꯦꯟꯗꯕ ꯌꯥꯗꯕꯅꯤꯅꯦ ꯏꯇꯥꯎ ꯒꯥꯔꯤ ꯁꯟꯒꯨꯝꯅ ꯍꯦꯔꯥ ꯏꯇꯥꯎ ꯈꯪꯃꯟꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯑꯣ ꯑꯩꯅ ꯂꯝꯖꯦꯟ ꯌꯥꯎꯔꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯥꯜꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯉꯥꯡ ꯁꯦꯝꯕꯒꯤ ꯇꯨꯏꯁꯟ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯂꯝꯖꯦꯟ ꯌꯥꯎꯔꯤ ꯍꯥꯏꯖꯕꯅꯤꯃ ꯚꯥꯞ ꯇꯥꯕꯤꯔꯦꯗꯅ ꯏꯇꯥꯎ ꯑꯣꯟꯊꯣꯛꯄ ꯑꯩꯗꯤ ꯏꯇꯥꯎ ꯍꯧꯖꯤꯛꯀꯥꯜꯒꯤ ꯂꯝꯖꯦꯜ ꯑꯁꯤꯕꯨ ꯌꯥꯎꯕꯤꯍꯧꯗ꯭ꯔꯕ ꯏꯇꯥꯎꯒꯤ ꯏꯆꯥ ꯏꯁꯨꯗꯣ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯊꯥꯏꯅꯗꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯑꯁꯤ ꯑꯉꯥꯡ ꯑꯗꯨꯇ ꯆꯦꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯒꯥꯔꯖꯤꯌꯥꯟꯁꯤꯡ ꯌꯥꯎꯅ ꯕꯝꯕꯣꯏ ꯊꯥꯡꯕꯣꯏ ꯇꯧꯗꯨꯅ ꯆꯦꯟꯃꯤꯟꯅꯔꯤꯕꯅꯤꯗꯣ ꯏꯇꯥꯎ ꯃꯔꯛꯁꯤꯗ ꯂꯝꯖꯦꯟ ꯆꯦꯟꯒꯗꯕ ꯑꯉꯥꯡ ꯑꯗꯨꯅ ꯂꯝꯖꯦꯟ ꯆꯦꯟꯕ ꯉꯝꯗꯕꯗꯒꯤ ꯂꯩꯍꯧꯕ ꯌꯥꯎꯔꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯍꯧꯕꯁꯨ ꯌꯥꯎꯅꯔꯤꯕꯅꯤꯅꯦ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯊ꯭ꯋꯥꯏ ꯀꯌꯥꯃꯨꯛ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯎꯠꯂꯤꯕ ꯖꯥꯠꯅꯤꯅꯦ ꯏꯇꯥꯎ ꯑꯉꯥꯡꯗꯨꯒꯤ ꯃꯍꯨꯠ ꯃꯃꯥ ꯃꯄꯥꯅꯒ ꯄꯔꯤꯈꯥ ꯊꯥꯕ ꯌꯥꯔꯅꯤꯀꯥꯒ ꯍꯥꯏꯔꯕꯗꯤ ꯃꯗꯨꯗ ꯍꯔꯥꯎꯒꯗꯕ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯂꯩꯔꯤꯅꯦ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯋꯥꯁꯤꯗꯤ ꯗꯣꯂꯥꯏ ꯇꯣꯡꯕꯤꯒꯤ ꯋꯥꯏꯀꯨꯞ ꯄꯨꯕꯤꯅ ꯋꯥꯏ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯏꯇꯥꯎ ꯑꯗꯨ ꯏꯇꯥꯎꯕꯨ ꯑꯉꯥꯡ ꯀꯌꯥꯅꯣꯅꯦ ꯏꯇꯥꯎ ꯑꯩꯒꯤ ꯑꯉꯥꯡ ꯑꯅꯤꯗꯅꯤ ꯏꯇꯥꯎꯒꯤꯗꯤ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯑꯃꯠꯇꯅꯤ ꯑꯃꯇꯪꯗꯣ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯕꯤꯔꯒ ꯂꯣꯏꯔꯦ ꯑꯉꯥꯡ ꯌꯥꯝꯗꯕꯒꯤ ꯃꯤ ꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯏꯁꯥꯒꯤ ꯃꯄꯥꯟ ꯉꯟꯅ ꯆꯥꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯕꯤꯕ ꯇꯥꯕꯅꯤꯅꯦ ꯏꯇꯥꯎ ꯅꯣꯡꯃ ꯏꯇꯥꯎꯒ ꯌꯥꯛꯀ ꯎꯅꯈꯤꯕ ꯉꯥꯡꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯏꯇꯥꯎ ꯂꯥꯏꯔꯤꯛꯇ ꯅꯠꯇꯅ ꯂꯥꯏꯁꯨꯁꯨ ꯍꯩꯍꯟꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯗꯅ ꯏꯇꯥꯎꯅ ꯍꯥꯏꯕꯤꯕꯗꯣ ꯃꯥꯅꯤ ꯃꯥꯅꯤ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯑꯉꯥꯡ ꯑꯅꯤꯃꯛ ꯅꯣꯡꯃꯗ ꯇꯨꯏꯁꯟ 4-5 ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯖꯥꯁꯤꯡꯗ ꯑꯩꯅ ꯄꯨꯗꯨꯅ ꯇꯨꯏꯁꯟ ꯇꯧꯔꯤꯕꯅꯤꯅꯦ ꯏꯇꯥꯎ ꯑꯣꯖꯥꯗꯤ ꯌꯥꯝ ꯂꯤꯕꯖꯥꯠꯅꯤꯗꯅ ꯏꯇꯥꯎ ꯁꯤ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯤꯅꯤ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛ ꯏꯆꯥꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯇꯝꯍꯜꯂꯤꯕꯅꯤꯅꯦ ꯏꯇꯥꯎ ꯏꯇꯥꯎꯗꯤ ꯏꯆꯥꯒꯤ ꯃꯄꯥꯟꯁꯦ ꯁꯣꯏꯗꯅ ꯆꯥꯔꯅꯤꯗꯣ ꯏꯇꯥꯎ ꯍꯣꯠꯅꯖꯃꯟꯗꯤ ꯃꯥꯡꯂꯔꯣꯏꯗ꯭ꯔ ꯈꯜꯂꯤ ꯏꯇꯥꯎ ꯑꯩꯁꯨ ꯏꯆꯥ ꯁꯦꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯑꯦꯍꯦ ꯏꯇꯥꯎ ꯃꯗꯣ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯏꯇꯥꯎ ꯄꯥꯝꯕꯤ ꯊꯥꯔꯒ ꯂꯩꯍꯥꯎ ꯍꯥꯞꯇꯨꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯁꯦꯝꯕꯤꯕꯒꯨꯝꯕꯅꯤꯅꯦ ꯏꯇꯥꯎ ꯏꯇꯥꯎꯁꯦ ꯑꯆꯨꯝꯕꯗ ꯉꯥꯡꯉꯤꯀꯣ ꯑꯩꯗꯤ ꯏꯀꯥꯎ ꯏꯇꯥꯎ ꯃꯇꯝꯁꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯏꯆꯥꯁꯤꯡꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯏꯇꯥꯎ ꯐꯅꯤ ꯏꯇꯥꯎ ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯦ baba angang tuition-gi haibadubu hojiki matam asidi lairaba miyoisingdi larik laisu nithijana tamhanbaga ngamlaroida migi nati hangjarisi ai tha taruk walingaidagi angang amamamgi lupa 1,000 deposit thamgadabu oiramene aikhoi-gidi tokpa taraba ai laibak phabadagi aigidi thamdrabasu yarani hairae hojiki matamda migi khanbibaga yaba nateko aigi choidaga loire makhoi babagi migi damak he wabibase machi da tokadobagene english ki do hey leire afaba ama leire hey kwagi theldana english khuraidana physics kongbada biology uribokdana geography thamai bunne chemistry singaidana sure makhoi babagi subject dubu surabro karino surena kaino nadi ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯇ꯭ꯌꯨꯁꯟ ꯒꯥꯁꯦ ꯇꯧꯅꯔꯝꯗꯦ ꯑꯗꯨ ꯍꯧꯖꯤꯛ ꯀꯥꯂꯁꯤꯗꯤ ꯊꯥꯏꯅꯒꯤ ꯒꯨꯔꯨꯀꯨꯂꯥ ꯁꯤꯁꯇꯦꯝ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯕꯕꯥꯅ ꯊꯥꯏꯅꯒꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯄꯟꯕꯗꯣ ꯑꯁꯤꯅꯦ ꯑꯦꯔꯥ ꯑꯩꯅ ꯊꯥꯏꯅꯒꯤ ꯍꯥꯏꯕꯗꯨꯗꯤ ꯂꯝꯆꯠ ꯕꯦꯚꯥꯔꯒꯤ ꯋꯥꯅꯤꯗ ꯍꯦ ꯑꯩꯗꯤ ꯑꯀꯥꯎꯕ ꯑꯃ ꯑꯩ ꯀꯔꯤ ꯀꯥꯎꯔꯒꯦꯅꯦ ꯍꯦ ꯐꯣꯟꯂꯣ ꯍꯩ ꯐꯣꯟ ꯌꯥꯝ ꯃꯥꯡꯒꯟꯕꯅꯤ ꯐꯣꯟ ꯅꯠꯇꯦꯗ ꯍꯩꯃꯥ ꯐꯣꯟ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯍꯦ ꯑꯩꯒꯤ ꯐꯣꯟꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯉꯔꯥꯡꯁꯨ ꯀꯣꯏꯊꯤ ꯊꯕꯛ ꯑꯃ ꯑꯣꯏꯔ ꯃꯈꯣꯏ ꯕꯕꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯗꯨꯕꯨ ꯐꯣꯟ ꯅꯠꯇ꯭ꯔꯣ ꯍꯩꯃꯥ ꯍꯣꯏꯅꯦ ꯍꯦ ꯊꯤꯔꯤꯕ ꯄꯣꯠꯁꯤꯅ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯦꯗꯅ ꯍꯩ ꯅ ꯃꯤꯉꯣꯟꯗꯒ ꯍꯥꯏꯗꯣꯛꯆꯔꯨꯅꯨꯀꯣ ꯅꯪ ꯏꯖꯠ ꯃꯥꯡꯖꯅꯤ ꯑꯉꯥꯡꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯇ꯭ꯌꯨꯁꯟ ꯇꯝꯍꯟꯕꯒꯤ ꯃꯇꯥꯡꯗꯨꯗꯤ ꯍꯣꯏꯅꯦ ꯍꯦ ꯍꯩ ꯉꯥꯏꯈꯣꯅꯦ ꯍꯦ ꯃꯩꯇꯩꯂꯣꯟꯕꯨ ꯇ꯭ꯌꯨꯁꯟ ꯇꯝꯅꯕ ꯍꯧꯅꯈ꯭ꯔꯅꯤ ꯍꯦ ꯏꯃꯥꯔꯣꯟꯅꯤ ꯂꯥꯏꯊꯣꯛꯄ ꯌꯥꯗꯦ ꯃꯥꯛ ꯇꯤꯟꯁꯟꯕꯗ ꯌꯥꯎꯗꯣꯏꯅꯦ ꯉꯥꯏꯈꯣ ꯃꯩꯇꯩꯂꯣꯟꯒꯤ ꯃꯇꯥꯡꯁꯦ
tuminna maru mapangsinda macha masungsing tamanbra haiduna hana mukta thidok ho kana su aseng ba hairo oye makhoina tamhande hara abadi akhoi su tokadro migi macha singdagi akhoi gi icha sing helansi harabadi ne maitelon phawa yauna tuition tamhangadabane kok mit sam lai pa na jam atya hai ji chuma ba are he tamhalasi nai khon he matamung to pathoke ayuk pung marida yahuba hai nganmalla baranya pung tarukta hai maji jum themala bra adudagi school karam dai phawba school halakpa numidang pung mapanda tumhanba yare hai ngai khon hai lairik di pahoroi dawriya khangde hayengdagi hekta hawalasi adugane angang thindok thinjin gi thabakti mohoi baba wan tawbiroko aina haima migidi mapana thinaba ngakdani adudi nangna lamjien thaba mi haima kari haiba haide hayengdagi ne isa sembagi isa gi mapan chana bagi lamjien do chenba haurani haijaba aduni dana adu hayo haiba bakoi baba Mangoljao aigi pukning ase nuksire sarkarna yakpu pension piribase amanba machine sijanaba yadre expiry ore haiduna hundokpagumba pension bu phanglabadi aikhogi leba ase nam kharata sora nungrat laitin asi anaga mari leinaba thabak thoram sing natana atai matam lenpham leitabani asi lebak lomda sum naksilak patabani English film ga yeng lurabadi Mangoljao aigi chahi lenga ase hero kumli khudam oina James Bond ado aikhogi leiba asidadi pabunga idhoga sidabu aina kayam kuina naha saduna leigadorino naha oidrabanina nong phadok cycle ama tongduna bazar chatpada gari amana thomjal lamduna hogat kangkhat ngamdana leirakliba se kayadi kuire cycle gi mafam leitre asumna Mangoljao aigi luraba turning point ase sahi yamna khenaba lawrubagi dacha aina sikhrabasu madina oihori thawai di sidi haine kariguba aina sikhrabasu aigi thawai asina gyan taba thawai oiduna kadaida noma naptuna kumhi ase yenglabadi ibeni se saidi yamna chani bo mase kadaida naptuna kumai yengdoriba aduga aina kari sai jadoriba hai nang lakpa kayam kuire saiga kumaiga phajana taho phai hai aroibagido maru oibani hakchang chonbadudane mawon khalai oirini pukchel so pikpa yaba pixel le egogi medical science se yamna chaukhale haine ne nati karigino aigi anaba se yengba ngamdriba sibo haima hara isidi anaba bo khudakta kotlaga hekta langthokpa yaba su natana tes mathang tawhini ibeni ai tes ka mata tawroi hai nati tes tawbada tattawre ba hai dene hakchang se sonme yaba sole aina kaliba haibabune khadang matek simta ngaire hai doctor nane yamna pothaba phai haibani ko khadang sina lepkhiba numitta dine Mangoljao shuti isa ibo jogoni ne baba hai kadai phone do ingon de piu kadai baba pa helake hai ipagi chauba ipai sabu phone da dum loire dran hei bungo nang bu ipagi nakta ke dong hei lakaba ipa da amuk ta khanghal une nang thorak laga mapa lebak ta ipa bu pudana layeng ne hai ba nangi paisa tharak ke bo wahai do
अमुक हन हायरकनु इपा पैसा मौरे हे आई पैसा पामद्रे से इबेनी नंग पायो इमागी अचौबा बाबागी वासे तारेदना नंग थोरकनब तौ करिया था अनि मुक्ति याखिरे हाइबा फरे फरे इमा थमगे को इचादो शुक्ला हकला ओइदबदि नत्ते हाइबा मखोय बाबा थबकना याददुना तौरिबनेबा इरमनम असिदा तौजब थबक ओइरमनबदि ngasi ipa isa lakna khibagi maicha kase phanglam loidabani ko isa to honaba kanbana lairik laisuda makok oirak tuna tha miyamna yamna pamna ba thabaki damakta lokhibani ko iramdagi mathong huktaba mayam asida aina su ya thokhibani masi punama ase phatraba mama mapa aikoina ichabu mi ohelabadi haiduna इचाबु साना खोनबदा कुमई पियों यहन दममखै इचाबु लाग्न खिनै इबेनी नुबि खुदिगी मनंगंद केजी तरा लुम्बल लाइरिक खाओ यांसन बिरगा स्कूल चलन खिनै इबेनी नोमदि इचाना वामंदुना मपा आइंगोना हाइ खिनै बाबा इमाना नचाबु पोपिरिबा असे लारिक तमन्नबरा हाइबे इनबा मसानिना अइखोइगी अफामबा मी ओइबा ngमखिनै इबेनी मखोय बाबा इचागी हौखिबा सिंदो तोकपिरो मखोय बाबा अइखोइबु येंबिद्रबसु मियोइबा समाजगी कानबबु तौरबदि इचा पोकचबगी महे यालबनिने मखोयगी बाबा इबेनी ममा मपा ओइबसिंना मसा हैन तानरिबसे चिरकलब मतमनने ममा बाबाकी नाक्ता लेदुनने सोलकलबा नारकलबा मतम मसिदा चाक चखो ममा इसिंग खुया अमा इन्ननब नत्रो मसी नतबा अतैन तौबा यादबा यामन लैरिने बेनी अदो इचा लाकपा गाय खिसेबा ngasi hayang khangdraba aini हौजिक आइना पामलिबदि इचागी मपान चाबदुना तिने है इचागी महै चाबदुनिने मसी नंग भाप ताद्रिबरन है मखोय बाबा करिनो ताकबिरिबदुबो इचागी मपान महै नते मपान महै हाइबा ममुक तौरक्रिबसिना करिनो आइदि भाप अमै ताबा ngamjadrene मखोय बाबा इबेनी नंगबो महै हाइबगी अर्थसे खंजद्रीने मखोय बाबा इचाना अखोगी अवाट अपा लहन्दब असिबुनने मपान चाबा कवि अदुगने इचानाने लेंगनने लैरगा अवाट अपा तानदुना कोइगी सेवा तौबा असिबुनने महि चाबा कवि न है इबेनी मसिनंग भाप ताउन है जम्मी मखोय बाबा मखा मुक्ता बिरा एरगनो मखोय बाबा